Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau. Leimukong Army Camp degi mangkiba Laistrom Kamal Babugi case CBI de sinanaba Raizagi Mantri Mandal gi mifam na warep laure. ILP gi chana kanglong sing tugaidun na leramba mapalam gi sinmi mari police na fare amasung Pradhan Mantri Narendra Modi gi pukning gi wa man ki baat ki chama 33 shub episode ngasi ayu pung 13 da Akasvani gi thongda sandokani. Raisa Sarkar gi Mantri Mandal gi ngarang pangthokiba mifam amana Leimukong Army Camp degi mangkiba Laistrom Kamal Babugi case asi CBI de sinanaba warep laukre. Pau karan hai Mukhemantri Nongthambam Birena Sababati Oduna Pangthokiba mipam aduna Raisa asida hojik odakleba pibam sing asi tenana babapum kaya su khanaki mipam aduna tongan ba relief camp sing da leiriba IDP sing lerakta ba pauruk matamda makhoigi mathong mangam pangthokna ba sarkar na piba sel gi tengbang hengat anana ba warep su lokhi mipam aduna leikidraba Bharati Pradhan Mantri oiramba Dr. Manmohan Singh bu ikai khumna utpo oina jati gi firal tha asigi kuntaruk tegi mathang chehi gi January ama phawba tangkhai chingthaduna thamna basu warep lokhi Inner line permit ILP system chana kanglong sing thugaiduna leramba mapalam gi sinmi mari ngarang police na fare Mukhemantri Nongthambam Birena social media da thagalakpa warol amada hai mapalong gi sinmi sing adu Thobal jila gi yaripo Bisnu Naha water reservoir da thabuk shubani makhoi matam loiraba ILP card paiduna matam sangna lesilamba thingnakhibani yaripo police station gi kangbu amana miyosing adu maphamdudagi pharba matungda Thobal gi executive magistrate ki mamangda puthoki ILP system gi chana kanglon sing gi makhada makhoi gi mathakta ain gi oiba thabak lakotlagani makhoi bu masagi yumda thindokina na bathabak paikhale Mukhemantri na makhata na hai rise asida ILP system ningthi na chana na bahona bada employee sing tikadar sing amadi miyamna sarkada ningthi na mateng pangbiyu Chief Medical Officer Imphal West na National Program for Control of Blindness and Visual Impairment Imphal West ka kusam na duna nomoi oiba liam na mit lang bigi kem amangarang Imphal West ki Tourism Community Hall da pangthokre kem aduda mapam adugi akoiba de leiba kunja chahumlom lengki buguluna na anupsu yentoki pawgi marakta na atemba break ama Central Agricultural University na LDC UDC amadi Philcom Laboratory Assistant launabaki damak January tang ahum amadi mari listingani kun mga da pangthokadaba examination gi center nauna leble hana admit card phangbi kharba singna anoba admit card lobirana bagi damak chaliba December tha sigi tang kuntaret amadi kunmapan ayuki pung 10 dagi nungthil pung mga fawbagi manungda university asigi headquarter Lamphel pat lakpina bakhangalagli candidates singna isa gi color passport amamam amadi mari leinaba siasang sing loina birakadabani Tabirba Pawasi Akasvani Imphal dagini Pradhan Mantri Narendra Modi gi pukning gi wa man ki ba ki chama 33 sub episode ngasi ayu pung 13 da Akasvani gi thongde sandokani thoramasi AR News DD News PMO amasung Information and Broadcasting Mantralogi YouTube channel sing dasu live streaming togani LRS Akasvani Chorchan Putusu Thoramasi Sandokani Masigi Manipuri Wahantok Pradhan Mantri na Wangang Bahek Loibaga Akasvani Imphal da Sandokna Tahangani Masin Nimidang Pung Nipal dasu amukhana Sandokani ate lon singdana hayeng Sandokani Himachal Pradesh ki awang mapam singda makhata na hojisu unka hena tari aduga anemba mapam singdana parapna nong churi ka hen untaba asina maram oregon national highway ahum yauna lambi chamyang khai chathuk sasinda kudung chadre med department high awma mapam sing makhata na untakigani amadi atei mapam kyat na ngasi ayuk phawba nong takigani masina mapam adugi miyangi mahusa gi punsida chauna akaiba thokle mapam kya da mai phangdre Uttarakhand gi mapam kya da sungarang dagi untaba hore untaba na maram oiraga chathuk sasinda apan makya thoklaliba adu sengdokpagi thabak district administration na pangthokle phibam asigi yenglaga Dehradun da leiba school amadi Anganwadi center punamak ngarang dagi horaga mateng chehi gi January 3 phawba suti thadokre tongan balongmi singi dabi kya tawroduna November 13 tegi sidriba phawba chara henbegi khongjang sangsilakhiba Punjab ki longmi gi luchingba Jagjit Singh Dalewarbu Punjab Sarkar na hospital da pukhatna na bokhone di haina Supreme Court na yaning da phongdokre longmi luchingba Jagjit Singh na minimum support price legal guarantee pina ba longmi singi lol kokna na ba amadi agricultural reform na chingba wafam sing yauna tongan ba longmi singi dabi kyap khatuna chara henbegi khongjang sangsil lakhibani kunmathoi siba
Third Eye Asian Film Festival Mumbai amasung Thane da mathang thagi tara degina tara taruk phawba pangthoklagani festival asigi manungda punna film humpumathu utkani ahobo numita Chinese film The Black Dog utkani film asi Cannes Film Festival gi Uncertain Regards section da khwaidigi phaba film gi mana phangkibani kumchi chegi film festival asida saknaira best screenwriter amasung isai mek eba Javed Afterbu Asian Film Culture Award biduna ikai khumnabu utkani journalist Rafiq Bagdarida Satyajit Ray Memorial Award pigani Humbudra Nipan Suba National Football Championship for Santos Trophy gi semi-final match singasi Hyderabad ki Deccan Arena da sanaragani ahanba semi-final da Nongchu Bengal ga Services ka nungthil pung ani makhai da sanagani ani suba semi-final da Manipur ga Kerala FC ga numidang pung tere makhai taba matam da sanagani final leba pupa numiki numidang pung tere makhai taba matam da sanagani ngasi fongba pauche singe maru eba paugitam hausi Ngangbam Amukhomba leire Amukhomba Tagachuri Chitrabhanu Kamal Babu Mangkhibugi case CBI da Chinanaba State Cabinet na warep laukiba sana chapida kuki militants na attack chatharakle paumi ama chokle amasung leibaki thakta ikai khumnaduna Manmohan Singh gi aroiba mathau mangam pangthokraiba pausing na ngasi phongba pauche singgi maroi pausing oiri sana leibakta Kamal Babu Mangkhibugi case CBI da Chinanaba Mantri Mandana warep nakhaiba paw siga loinana chahi 35 helaba gari scrap tawnaba Draft policy yakre ha pau ani suba headline biduna phungli pawasi Manipur News Huelan pau Sanga Express ki edition animak Isel Express Imphal Free Press na chingba pause yambada tongan tongan mongda headline toduna phunglari Sana chabida kuki milit lalhobusina attack chatharakle Impact TV gi pawmi ama nongmina pamadagi sokle pawna bongna phamda ahanba headline toduna phungli pawasi atai pause singdasu maroi pawina phunglari Manipur News ta AR na PIC amasung passport paiba khaktamak border pass issue tawgadori Myanmar dagi changlakpa khudingmak biometric identification logani haiba pauna ahanba headline tawri Huelan pauda assembly gi phamgadaba session masingi matangda awai khum loidri law minister na sahi amada session ani khak phamgadabani haribasi karamba authority gi matungina haibano haina ojoina phongtokhiba wafam ani suba headline tawri Governor di Laklani Chief Secretary di Khangdri ha pawama Sanga Express Manipuri edition gi ahambala maida marui pawina phungli Isel Express ta pung kunmari gi total shutdown na mausagi punsida chawna kai pikre Thoban jila da leiba lainga ki office sing so lonsin bagi khongjang changsi lagani haina lakthokre haiba paw enka kalam da phungli Kangpokpi Sadar Hills ta pung tarani thui total shutdown lakthokle kotu haiba pawama naru gi thodang da marui pawina phungli Manipur Mail da Laikhidraba Bharat ki Hanagi Pradhan Mantri Oiramba Dr. Manmohan Singh gi aroiba mathau mangam pangthokraiba paw anisuba headline tawri Sanga Express English edition da Yungang truck tangkhai ama phare he paw maroiba pawina phungli People's Chronicle da pawmi da attack tawrakpa amju amasung editor Gills Manipurna yaningda phongthokraiba paw pawsi sigi ahambala maida maroi pawina phungli Chitrabhanu Tagachuri Amukhomba aroipada maruiba pau amukhanna Leimokong Army Camp degi mangkhiba Laishrum Kamal Babu gi case CBI de sinanaba Rajya gi Mantri Mandal gi mifamna warep laure ILP gi chana Kanglong Singh Tugaiduna leramba mapalam gi sinmi mari police na fare amasung Pradhan Mantri Narendra Modi gi pungningi wa man ki bar ki chama 33 suba episode ngasi ayu pung 13 da Akasvani gi thongda sandokani Paulo Zeri